ꯏꯪꯊꯝꯊꯥꯒꯤ ꯏꯪꯂꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ. ꯃꯁꯝ ꯑꯗꯣ ꯑꯍꯨꯟ ꯁꯥꯃꯨꯟ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯀꯣꯔꯣꯏ ꯄꯥꯃꯥꯕꯨ ꯈꯣꯏꯔꯝꯃꯒ ꯗꯥꯔꯤꯗ ꯀꯨꯝꯃꯛꯇꯨꯅ ꯌꯦꯅꯈꯥꯗꯩ ꯁꯨꯝꯖꯤꯜ ꯂꯧꯊꯣꯛꯎꯔꯒ ꯁꯤꯆꯤꯟ ꯁꯦꯡꯖꯤꯟꯕ ꯍꯧꯏ. ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯃꯆꯥꯗꯣ ꯑꯃꯨꯛ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯄ ꯂꯣꯏꯔꯝꯃꯒ ꯌꯦꯅꯈꯥꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯨꯛ ꯇꯥꯊꯣꯛꯏ. ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯑꯒ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯇꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯎ ꯑꯅꯤꯕꯨ ꯍꯧꯗꯣꯛꯂꯤ. ꯅꯥꯎꯕ, ꯅꯥꯎꯕꯤꯆꯥ, ꯍꯧꯒꯠꯂꯣ ꯊꯦꯡꯂꯦ. ꯆꯦ ꯆꯧꯕꯤ, ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ. ꯑꯍꯩ, ꯇꯨꯏꯁꯟ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ? ꯊꯦꯡꯂꯦ, ꯍꯧꯒꯠꯂꯣ. ꯅꯥꯎꯕꯤꯆꯥꯗꯨ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯧꯄꯥ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯅꯥꯎꯕ, ꯅꯥꯎꯕ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯁꯦ ꯊꯦꯡꯉꯦ. ꯑꯍꯩ, ꯅꯥꯎꯕ, ꯅꯆꯦꯅ ꯀꯧꯔꯤꯗꯣ ꯇꯥꯔꯒ ꯇꯥꯁꯟꯅꯗ ꯂꯩꯔꯤꯗꯣ ꯍꯧꯒꯠꯂꯨꯅꯦ. ꯃꯃꯥ ꯂꯩꯃꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯁ, ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ. ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯏꯗꯨ ꯅꯤꯡꯊꯧ ꯁꯛ ꯐꯖꯕ, ꯊꯥꯒꯗꯧꯔꯤꯕ ꯄꯔꯤꯈ꯭ꯌꯥꯗꯣ ꯏꯔꯥꯏ ꯂꯥꯏꯕ ꯄꯔꯤꯈ꯭ꯌꯥ ꯅꯠꯇꯦ. ꯅꯍꯥꯟꯗ ꯊꯤꯈ꯭ꯔꯤꯕ ꯐꯤꯁꯇꯣ ꯑꯉꯥꯡ ꯅꯠꯇꯦ. ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯌꯨꯛꯁꯤꯗ ꯇꯥꯅꯤꯡꯗꯦ, ꯑꯩꯗ ꯍꯧꯒꯠꯆꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯥꯎꯕꯗ ꯍꯧꯒꯠꯈꯤ. ꯁꯤꯂꯩꯃ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯦ. ꯏꯃꯥ, ꯃꯥꯏ ꯃꯤꯠ ꯇꯥꯅꯕ ꯇꯧꯔꯁꯤ. ꯏꯁꯤꯡ ꯄꯨꯔꯛꯑꯒꯦ. ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯅꯨꯡꯁꯥ ꯈꯖꯤꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯊꯣꯛꯑꯁꯦ. ꯏꯆꯥꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯋꯥꯔꯦꯗꯣ. ꯅꯁꯨ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥꯗ ꯀꯦꯗꯨꯅ ꯂꯩꯖꯔꯤ. ꯂꯥꯏꯔꯕꯤ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯅ ꯄꯣꯛꯂꯨꯕꯅ ꯏꯆꯥꯗꯤ ꯄꯤꯛꯅ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯂꯦꯗꯣ. ꯏꯃꯥ, ꯑꯩ ꯋꯥꯗꯤꯌꯦ. ꯁꯤꯕꯨ ꯋꯥꯕ ꯀꯧꯕ꯭ꯔꯣ? ꯀꯞꯀꯅꯨꯁꯦ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯁꯤꯟꯊꯔꯛꯏꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤ. ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯃꯊꯧ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯣꯂꯦꯖ ꯑꯃꯨꯛ ꯂꯥꯛꯂꯦ. ꯑꯣꯇꯣꯗꯒꯤ ꯀꯨꯝꯃꯛꯑꯒ ꯀꯣꯂꯦꯖ ꯐꯥꯎꯕ ꯈꯣꯡꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯏ. ꯂꯝꯕꯤꯗ ꯇꯣꯡꯂꯤꯕ ꯆꯝꯄꯜꯒꯤ ꯃꯔꯤꯗꯣ ꯍꯦꯛꯇꯠꯂꯛꯑꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯑꯁ, ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯃꯁꯤꯁꯨ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯛ ꯀꯕꯛ ꯁꯦꯝꯂꯒ ꯇꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ. ꯊꯦꯡꯂꯦ ꯍꯥꯏꯅ ꯍꯣꯕꯤ ꯍꯣꯕꯤ ꯆꯪꯉꯛꯄꯅꯤ. ꯑꯗꯨꯕꯨ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯋꯥꯊꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯆꯥꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯁꯤꯂꯩꯃ, ꯁꯤꯂꯩ, ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯦ, ꯂꯥꯛꯑꯣ. ꯁꯤꯂꯩꯃꯁꯨ ꯎꯔ ꯃꯥꯜꯂꯦ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯉꯛꯏ. ꯀꯔꯤꯅꯣ, ꯀ꯭ꯂꯥꯁ ꯇꯧꯔꯦ ꯍꯥꯏꯔꯤꯖꯥꯠꯂꯣ? ꯃꯤꯅꯤꯠ ꯀꯨꯟꯃꯨꯛꯇꯤ ꯍꯦꯜꯂꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯑꯁ, ꯀ꯭ꯂꯥꯁ ꯇꯧꯔꯦ ꯈꯪꯖꯔꯝꯃꯗꯤ ꯂꯥꯛꯆꯔꯝꯃꯣꯏꯗꯕꯅꯤ. ꯅꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯅꯣ? ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤꯗ. ꯅꯪꯗꯤ ꯆꯥꯖꯦꯟꯕꯤꯅꯤꯅ. ꯔꯤꯃꯥꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯁꯤꯂꯩꯃꯒꯤ ꯊꯃꯣꯏꯗꯗꯤ ꯋꯥꯍꯩꯗꯨꯅ ꯁꯣꯛꯍꯟꯈ꯭ꯔꯦ. ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇꯕ, ꯈꯪꯍꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯕꯅꯤꯅ ꯍꯥꯏꯔꯛꯏꯕꯅꯤ ꯑꯃꯨꯛ ꯈꯟꯗꯣꯛꯏ. ꯀ꯭ꯂꯥꯁ ꯇꯧꯔꯔꯣꯏꯌꯦ ꯃꯌꯥꯝ. ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦꯒꯦ? ꯄꯦꯜꯂꯕꯅꯤ, ꯑꯦꯛꯖꯥꯝꯅ ꯍꯌꯦꯡꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛ ꯐꯔꯛ ꯇꯥꯈ꯭ꯔꯦ. ꯈꯪꯗꯦ ꯑꯩꯁꯨ ꯐꯖꯅ. ꯇꯧꯔꯣꯏꯗꯨꯗꯪ ꯍꯥꯏꯔꯛꯏ. ꯑꯊꯣꯏ, ꯄꯥꯎ ꯄꯨꯔꯛꯄ ꯅꯪ ꯑꯣꯏꯅ ꯐꯨꯗꯔꯛꯀꯅꯤꯀꯣ? ꯀꯥꯟꯅꯗꯦ ꯃꯌꯥꯝ, ꯀꯔꯥꯏꯗꯅꯣꯃ ꯀꯣꯏꯔꯨꯔꯁꯦ. ꯌꯨꯝ ꯍꯟꯖꯤꯟꯕꯁꯨ ꯉꯟꯃꯜꯂꯤ. ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯤ. ꯑꯗꯨꯕꯨ ꯁꯤꯂꯩꯃꯗꯤ ꯌꯥꯎꯗꯅꯕ ꯀꯟꯅ ꯍꯥꯏꯔꯤ. ꯔꯤꯃꯥꯅ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯈꯣꯡꯎꯞ ꯃꯔꯤꯁꯨ ꯇꯠꯈ꯭ꯔꯦ. ꯆꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩ ꯌꯨꯝꯗ ꯁꯨꯝ ꯍꯟꯈ꯭ꯔꯒꯦ. ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯦ ꯍꯥꯏꯕꯁꯤꯗ ꯇꯜꯂꯦꯒ ꯈꯣꯠꯂꯦꯒꯗ ꯇꯧꯏꯕꯤ ꯑꯃ ꯅꯪꯁꯤꯃ. ꯃꯣꯖꯤ ꯑꯃꯗ ꯀꯣꯛ ꯐꯣꯠꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯈꯣꯡꯎꯞꯇꯨꯗꯤ. ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ. ꯐꯅ ꯌꯥꯎꯔꯦ ꯍꯥꯏꯖꯔꯁꯨ ꯌꯥꯗ꯭ꯔꯦ, ꯌꯥꯎꯕꯗ ꯃꯇꯥꯔꯤ. ꯑꯣꯇꯣ ꯑꯃ ꯐꯥꯗꯨꯅ ꯃꯣꯏ 7-9ꯗꯣ ꯇꯣꯡꯗꯨꯅ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯂꯦ. ꯁꯤꯗ ꯆꯠꯁꯤ, ꯁꯤꯗ ꯊꯨꯡꯁꯤ ꯍꯥꯏꯅꯕ ꯅꯠꯇꯦ, ꯄꯨꯡꯆꯠꯇ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ. ꯃꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃ ꯂꯩꯕꯒꯤꯅꯤ. ꯕꯖꯥꯔꯒꯤ ꯒꯥꯂꯤ ꯃꯅꯨꯡꯗꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯅꯕꯁꯨ ꯌꯥꯎꯏ. ꯃꯦꯀꯞ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯆꯪꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯕꯨ ꯁꯤꯂꯩꯃꯗꯤ ꯌꯦꯡꯕꯇꯅꯤ. ꯑꯇꯠꯄ ꯈꯣꯡꯎꯞꯇꯨ ꯐꯥꯎꯕ
ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯃꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯈꯔ ꯆꯥꯎꯕ ꯑꯃꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯄꯗꯣ ꯁꯤꯂꯩꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯗꯅꯕ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯆꯠꯂꯤ꯫ ꯍꯦꯟꯗꯣꯛꯂꯀꯥꯟꯗ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯔꯒ ꯂꯥꯛꯏ꯫ ꯗꯨꯀꯥꯟ ꯐꯝꯗꯨꯅ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ "ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥ?" "ꯏꯆꯥ ꯁꯅꯥꯊꯣꯏ ꯃꯥꯟꯕꯤ ꯑꯃ ꯆꯠꯈꯤꯕ." "ꯑꯣꯏꯔꯝꯃꯣꯏꯗ, ꯑꯣꯏꯔꯗꯤ ꯆꯪꯉꯛꯀꯅꯤ." ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ꯫ "ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒꯕꯨ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗ꯭ꯔꯣ? ꯀꯩꯅꯣꯝ ꯋꯥꯠꯂꯦ, ꯀꯩꯅꯣꯝ ꯇꯧꯔꯦꯗꯅ ꯆꯪꯉꯛꯇꯧꯕ ꯂꯩ ꯑꯗꯨꯗ." ꯄ꯭ꯔꯦꯃꯤꯗꯨ ꯋꯥ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯀꯨꯏꯔꯦ ꯃꯆꯥꯁꯤꯡ ꯎꯔꯛꯇꯕ, ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯃꯅꯥꯛꯇꯁꯨ ꯅꯣꯡꯃꯇ꯫ "ꯅꯆꯥꯅꯨꯄꯤꯗꯣ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤꯀꯣ." "ꯃꯃꯥꯡꯗ ꯊꯥꯈꯤꯕꯗꯣ ꯊꯥ ꯐꯥꯗ꯭ꯔꯤ." "ꯀꯔꯤꯗ ꯂꯣꯏꯁꯤꯜꯂꯤꯅꯣ?" "ꯀ꯭ꯂꯥꯁ 9ꯇꯃꯛ ꯇꯝꯂꯤꯕ ꯃꯥꯅ." "ꯃꯣꯏ ꯕꯕꯥꯅ ꯊꯥꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯊꯥꯈꯤꯅꯤꯌꯦ꯫ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯔꯅꯨ꯫ ꯃꯤꯔꯝꯗꯨꯗ ꯂꯩꯔꯤꯗꯣ ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ꯫ ꯁ꯭ꯋꯥꯏꯗ ꯂꯩꯕꯒꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯕ ꯌꯥꯗꯣꯏꯅꯣ? ꯁꯅꯥ ꯀꯥꯏꯕ꯭ꯔꯥ ꯇꯧꯔꯒ ꯊꯥꯅꯤ ꯏꯆꯥꯒꯤꯗꯤ." "ꯍꯩ, ꯑꯩꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯃꯥꯟꯕ ꯁꯥꯖꯠꯇꯣ ꯇꯧꯅꯨꯅꯦ." "ꯃꯥꯅꯦ, ꯑꯩꯈꯣꯏꯗꯤ ꯑꯇꯣꯟꯕꯤ ꯐꯠꯇꯕꯤꯅꯤ, ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯕꯤ." ꯁꯅꯥꯇꯣꯝꯕꯁꯨ ꯋꯥ ꯉꯥꯡꯉꯨꯕꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯤꯂꯩꯃꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯃꯥ ꯂꯩꯃꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯐꯅꯦꯛ ꯃꯄꯥꯟ ꯂꯣꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯡꯒꯣꯟꯗ ꯊꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯅꯥꯅ ꯄꯤꯁꯤꯜꯂꯝꯃꯤꯕ ꯐꯅꯦꯛꯅꯣ ꯁꯤꯅ?" "ꯏꯃꯥ, ꯗꯣꯛꯇꯔꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯛꯏꯗꯣ ꯀꯥꯎꯕ꯭ꯔꯥ ꯏꯃꯥꯅ?" "ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯒꯗꯕ ꯅꯠꯇꯦꯗ, ꯇꯞꯅ ꯇꯞꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ, ꯏꯃꯥꯅ ꯇꯧꯔꯨꯔꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯡꯒꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ "ꯁꯤꯂꯩꯃ ꯂꯩꯇ꯭ꯔꯣ?" "ꯏꯅꯦ, ꯁꯤꯂꯩꯃ ꯀꯣꯂꯦꯖ ꯆꯠꯈꯤꯕ꯭ꯔꯣ?" "ꯕꯦꯝꯃꯔꯥ? ꯂꯩꯕꯅꯤ, ꯍꯧꯖꯤꯛꯇ ꯍꯜꯂꯛꯈꯤꯕꯅꯤ, ꯆꯪꯉꯣ ꯏꯃꯨꯡꯗ." ꯕꯦꯝꯃꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯐꯣꯟꯒ ꯆꯠꯇꯦ, ꯀꯩꯗꯧꯔꯦ?" "ꯑꯩ ꯐꯣꯟ ꯌꯥꯗ꯭ꯔꯦ, ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ." "ꯗꯥ ꯇꯣꯝꯊꯤꯟꯗꯣ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯑꯝꯃꯤ." "ꯀꯔꯤ ꯍꯥꯏꯔꯛꯏꯕ? ꯀꯩꯗꯧꯕꯩ ꯄꯥꯏꯔꯤꯅꯣ?" "ꯑꯍꯥꯟꯕꯗ ꯄꯥꯏꯔꯤꯗ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯏꯔꯨꯕꯅꯤ꯫ ꯅꯍꯥꯟꯒꯤ ꯐꯣꯇꯣꯗ ꯌꯥꯎꯕꯤ ꯅꯨꯄꯤꯗꯣ, ꯃꯥꯒ ꯀꯩꯝ ꯃꯔꯤ ꯂꯩꯅꯗꯦ, ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯍꯥꯏꯔꯛꯑꯝꯕꯅꯤ." "ꯂꯩꯅꯔꯁꯨ ꯐꯔꯦ, ꯂꯩꯅꯗ꯭ꯔꯁꯨ ꯐꯔꯦ, ꯀꯩꯗꯧꯔꯒꯦ?" "ꯁꯤꯂꯩ." ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ꯫ ꯕꯦꯝꯃꯗꯣ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ "ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ." "ꯄꯥꯏꯔꯨꯅꯨ, ꯑꯩ ꯁꯤꯗꯒꯤ ꯃꯦꯁꯦꯖ ꯊꯥꯈꯤꯒꯦ." ꯐꯣꯟ ꯔꯤꯡꯗꯨ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯁꯤꯂꯩꯃ ꯃꯦꯁꯦꯖ ꯑꯃ ꯏꯔꯤ꯫ "ꯗꯥ ꯇꯣꯝꯊꯤꯟ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ, ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯣ ꯇꯧꯔꯛꯀꯅꯨ. ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯒꯨꯝ ꯉꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤ, ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯆꯠꯃꯤꯟꯅꯕ ꯍꯥꯏꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ. ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯇꯤꯛ ꯆꯥꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ." ꯑꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯐꯣꯇꯣꯗꯨꯒꯗꯤ ꯑꯗꯨꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯕꯦꯝꯃ, ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ." ꯕꯦꯝꯃꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯃꯃꯥꯒꯤ ꯋꯥꯇꯔ ꯕꯦꯒꯇꯣ ꯑꯣꯝꯅꯕ ꯄꯨꯗꯨꯅ ꯂꯥꯛꯏ꯫ "ꯏꯃꯥ, ꯏꯃꯥ" ꯀꯧꯕꯗ ꯇꯥꯃꯜꯂꯛꯇꯕ ꯑꯗꯨꯗ ꯀꯥꯡꯈꯜꯗꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ "ꯅꯥꯎꯕ, ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯅꯪ ꯗꯥꯝꯆꯥ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯑꯝꯇ ꯀꯧꯔꯨꯆꯣ ꯆꯠꯂꯣ." ꯅꯥꯎꯕꯗ ꯊꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯥꯝꯕꯗꯣ ꯀꯧꯕ ꯆꯠꯈꯤ꯫ ꯁꯤꯂꯩꯃ ꯃꯃꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯉꯛꯏ, ꯑꯗꯨꯒ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯒ ꯇꯧꯔꯒ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯂꯩꯃ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯀꯅꯥꯅꯕꯨ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯂꯤꯕꯅꯣ, ꯄ꯭ꯔꯦꯃꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯁꯤꯂꯩꯃ ꯃꯄꯥꯕꯨꯡ ꯂꯥꯛꯄ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯗꯣꯛꯇꯔꯗꯨ ꯊꯣꯛꯂꯛꯑꯒ, "ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯆꯪꯕꯤꯔꯣ." ꯁꯅꯥꯇꯣꯝꯕꯗꯣ ꯆꯠꯀꯦ ꯇꯧꯕꯗꯣ
Sulaima hana sakhatki. Mapasto tapna matung inari. Doctor, I him to sangjarake. Changoi bema. Sida famu. Sulaima sangsanduna famlaga tapna hanglei. Doctor, imagi sibu. Nangi imagi report ni. Aina hausi yengamise. Yengo bema. Yani, changbiro. Sanatong baso sangaktuna family. Sulaima family dudagi masi lengda aduma family. Yengo to. Sida uri base nangi imagi koki saruni. Sulaima manna yengi. Nangi imagi brain gi oi thangbana kansida tumor oigani haina jingnaba ama uba phangli. Ngalingaida akhoi khanghobasigidi life yamna fari. Aduba tumor se lakthokpa haise araibadi oiridori. Kamdau sige haidudi nakhoi family masen tanro. Operation se tawrabadi sel thumse kayadi arrangement tawgani doctor. Sanata mana hanglakpani. Yam drabada 20 lakhs mukti thorong tobiyo. Tumina lumduna taribi premido mathabakta makhut haple haiduni. Sulaima so aduk yanba senfamdo karaidagi tawgani haina khanba hori. Lainari ba inkhol da supi adu yon thogana kayam phangdori. Yon khargana moina karaida leiba. Manaw nupiga opa nupaga budi boarding da thamdokhi bayai. Adu bu chahi nawribi magi kokthaksida arumba pumnamak thongat piri. Doctor ki cabin dagi thoglai bado atawba wakhal lamadani. Premiga sanatamaga ngangkhanara idusu tarasu taludre. Aduk yam basal dubu kanana puthok ngamdoino sigera sangera. Sulaimana marakta sauna kumai. Aina aigi malayang nabagi paisa nai kanada sunidi. Machai leiringaida kanana so imada dum na haibiyare. Ibe madi sak phajabinina asaw asangi awa pothafa moiraga seldo tangadoriro. Pumnamak aikhoigi kokthakta tarak tawrabani. Nangna tawbali chatta mi khudingna tawni khangano. Migi imung thugai bisidi. Yengoda namoi baba magi machinse warak tabam ban thokle. Kanana lali chumi haiba mi roina khangna bangaktani. Ahanda angangna bebar thambodo pamlebadi. Ahanda khara gyan tabiba phai. Nai kana so aigi magi damukta wabirurano. Makhoi baba sasi swaida kuina leiragumsi chalasi yengnaba tabani dana. Sanatomado premina namdana hek puki. Hojiktada Sulaima mami tei mapi sinthari. Adubu atopa kana amana ukhini haibagi matagum phatphatai thui. Aduga ifun fungalaba masado ngaihakhtang leita hangining laduna thoklei. Tumina mapanda thariba phampham phamaga makhutna mamaido khumjindana kapli. Nakanda mi ama phamtharakle haibadi khangi. Aduba Sulaima kanano haina su yengude maikai amada onthoki. Midugi phone oiramale ring lakpado. Hello, Tombi. Laktori, lambida leire. Chakto chathomo. Fare. Ai thameko. Sulaima mamit ira chena yengi. Nupa dusto phone thambaga onthorakpaga chana duna ngaihak mi chane. Ichan, kaidore. Nupa haiba jase. Oidaba makta ngangba oire. Nupa dung hak karino haigum ngaglapna yenglei. Yamda hanbagi lambi da sulai tabanangna uraroi haibagi matagum yamda lehauri biduda oidaba wangang libanine. Nupa daso sor amatang hontaduna haire. Mafam matam tanjagi matungina oidaba wangang badade kariso kaibalite. Karamna kaidriba. Yengbada nang yam angang wina sui. Aduga wakhangi polum ama pubu sumale. Kari tabu yaure. Hospital sida kana purokono. Haibada kaidrabadi aingonda wari sarakpa yagani. Sulaima ngaihak tumina haisira haigum sira khanbagum tumina lei. Aduga tapna ima pukhalakpani. Adubu doctor na kokta tumor gumba ama lei haina haire. Operation tawbada cells so yamna changni hai.
ꯇꯥꯔꯛꯏꯕ ꯃꯄꯤꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯑꯩꯅ ꯏꯃꯥꯕꯨ ꯀꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯅꯨꯄꯥꯗꯣ ꯐꯠ ꯍꯧꯒꯠꯈ꯭ꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯑꯩꯒꯤꯁꯨ ꯅꯪꯒꯤꯁꯨ ꯑꯅꯤꯃꯛꯀꯤ ꯀꯥꯟꯅꯒꯗꯕ ꯋꯥꯅꯤ꯫ ꯁꯤꯂꯩꯃ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ ꯌꯦꯡꯉꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯃꯇꯧ ꯀꯔꯝꯅ? ꯅꯪꯅ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯟꯅꯗꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯧꯗꯣꯛꯄꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜꯗꯣ ꯈꯔꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈꯛꯇꯪ ꯃꯤꯀꯨꯞꯁꯤ ꯈꯛꯇꯪꯗ ꯊꯦꯡꯅꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯗꯨꯛꯌꯥꯝꯅ ꯊꯥꯖꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯆꯤꯝꯕꯥꯜꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥꯗꯨ ꯆꯠꯈꯤ꯫ ꯁꯤꯂꯩꯃ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯅꯔꯁ ꯑꯅꯤꯈꯛꯅ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯉꯥꯏꯇꯦ, ꯃꯇꯤꯛꯁꯨ ꯆꯥꯏ, ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎ ꯎ ꯐꯪꯉꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯈꯟꯕꯗ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯃꯥꯒꯨꯝꯕ ꯅꯨꯄꯥꯗꯤ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯉꯔꯣꯏ, ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯔ ꯑꯣꯠꯂꯁꯨ꯫ ꯅꯨꯄꯤꯗꯣ ꯃꯃꯥ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯂꯧꯕ ꯍꯥꯏꯁꯦ ꯅꯨꯄꯤꯗꯨꯕꯨ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯅꯤ? ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯐꯩꯗ, ꯏꯪꯖ ꯇꯞꯆꯔꯗꯅ ꯑꯣꯐꯤꯁꯔꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯁꯨ ꯌꯥꯎꯗꯦ꯫ ꯁꯤꯂꯩꯃ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯑꯝꯃꯒ ꯃꯌꯨꯝꯗꯩ ꯆꯥꯛ ꯄꯨꯔꯛꯄꯗꯣ ꯃꯃꯥꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯉꯔꯥꯡ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨꯒ ꯗꯣꯛꯇꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯗꯨ ꯎꯔꯤ꯫ ꯇꯨꯃꯤꯟꯅ ꯊꯩꯖꯤꯟꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯃꯥꯏ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯁꯦꯜ ꯐꯅ ꯐꯪꯅꯤ ꯍꯥꯏꯔꯕꯁꯨ ꯀꯅꯥꯝ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ꯫ ꯑꯗꯨꯗꯅꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯕꯁꯨ꯫ ꯗꯣꯛꯇꯔ, ꯌꯨꯝꯗꯅ ꯃꯥꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟ ꯏꯃꯥ ꯍꯣꯏꯒꯤ ꯃꯤꯆꯩ ꯈꯥꯡꯕ, ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯇꯝꯊꯣꯛꯇꯕ ꯋꯥ ꯐꯥꯎꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨꯗ, ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯤ, ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯛꯇꯦ, ꯅꯣꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯃꯒ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯅꯕ ꯇꯧꯕꯗꯨ ꯎꯕꯗ ꯁꯤꯂꯩꯃ ꯃꯁꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯎꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯤꯂꯩꯃ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯗꯣꯛꯇꯔ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯌꯥꯅꯤ, ꯆꯪꯉꯣ, ꯁꯤꯗ ꯐꯝꯁꯤ꯫ ꯁꯤꯂꯩꯃ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯦ, ꯀꯩꯅꯣꯝꯇ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯀꯩ ꯐꯥꯎꯕ꯭ꯔꯥ? ꯃꯥꯅ ꯋꯥ ꯑꯃ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯁꯔꯣꯒꯦꯠ, ꯅꯪꯒ ꯃꯥꯒ ꯊꯦꯡꯅꯈ꯭ꯔꯕ? ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯁꯨ ꯏꯃꯥ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄꯅꯤ, ꯈꯤꯇꯪ ꯂꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩ ꯃꯥꯒꯤ ꯋꯥꯗꯣ ꯑꯩ ꯐꯖꯅ ꯇꯥꯁꯜꯂꯨꯗꯕꯅꯤ꯫ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯋꯝ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯣꯏ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯂꯧꯕꯅꯤ꯫ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯅꯕ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯑꯗ ꯃꯥꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ, ꯑꯗꯨꯅ ꯁꯔꯣꯒꯦꯁꯤꯁꯤꯅ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯩꯅ ꯁꯔꯣꯒꯦꯠ ꯃꯥꯗꯔ ꯑꯣꯏꯕꯁꯦ ꯔꯤꯛꯁ ꯌꯥꯝ ꯋꯥꯡꯒꯗ꯭ꯔꯥ? ꯅꯪꯒꯤ ꯃꯤꯅ ꯀꯔꯤ ꯀꯧꯏ? ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯦ? ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤꯔꯥ? ꯃꯤꯡꯅ ꯁꯤꯂꯩꯃ ꯀꯧꯏ, ꯆꯍꯤꯗꯤ 22 ꯁꯨꯔꯦ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ꯫ ꯅꯪꯒꯤ ꯅꯁꯥꯁꯨ ꯐꯖꯅ ꯆꯦꯛꯑꯞ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯅꯁꯥ ꯁꯣꯟꯕ, BP ꯋꯥꯡꯕ, ꯑꯇꯩ ꯊꯥꯏꯔꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯣꯏꯔꯗꯤ ꯀꯌꯥ ꯑꯣꯏꯒꯟꯗꯦ꯫ ꯐꯅꯤ ꯗꯣꯛꯇꯔ, ꯑꯗꯨꯕꯨ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯖꯒꯦ, ꯌꯥꯅꯤ? ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯤꯒꯅꯨ, ꯁꯅꯥꯊꯣꯏ ꯀꯧꯏ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫
ꯑꯣꯀꯦ ꯑꯩ ꯀꯩꯐꯥꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯪꯉꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯗꯤ ꯀꯔꯤ ꯅꯨꯃꯤꯠ ꯐꯥꯎ ꯂꯩꯈꯤꯅꯤ ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇꯤ ꯂꯩꯈꯤꯅꯤ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯄꯥꯎ ꯍꯥꯏꯔꯛꯅꯕ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯌꯥꯅꯤ ꯁꯤꯂꯩ ꯃꯃꯥꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅꯁꯨ ꯈꯟꯖꯩ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯏꯃꯨꯡ ꯑꯃ ꯀꯟꯒꯗꯧꯔꯤꯕꯅꯤ ꯅꯪ ꯂꯥꯟꯗꯦ ꯁꯤꯂꯩꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯤꯂꯩꯃ ꯃꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯔꯤꯉꯩ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯄꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯣꯈꯠꯂꯤ ꯍꯜꯂꯣ ꯁꯅꯥꯊꯣꯏꯔꯥ ꯑꯩ ꯗꯣꯛꯇꯔ ꯌꯥꯏꯁꯅꯥꯅꯤ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯑꯝꯇ ꯂꯥꯛꯀꯦꯔꯥ ꯍꯣꯏ ꯂꯥꯛꯀꯦ ꯌꯥꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯗ ꯃꯃꯥꯕꯨ ꯁꯤꯟꯅꯔꯝꯃꯒ ꯂꯥꯛꯏ ꯃꯥꯅ ꯆꯪꯉꯛꯄꯗ ꯎꯕꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯔꯝꯕꯗꯨꯒꯤꯔꯥ ꯑꯩ ꯏꯁꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯐꯤꯔꯦꯞꯁꯦ ꯂꯧꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯀꯥꯏꯕꯁꯨ ꯅꯠꯇꯦ ꯌꯥꯏꯁꯅꯥ ꯅꯣꯛꯑꯒ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯕ ꯑꯁꯨꯝꯅ ꯌꯥꯅ ꯆꯦꯟꯗꯣ ꯁꯥꯏꯟ ꯇꯧꯅꯔꯦ ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯃꯥꯡꯗ ꯁꯤꯂꯩꯃꯒꯤ ꯍꯣꯜ ꯕꯣꯗꯤ ꯆꯦꯛꯑꯞꯇꯤ ꯇꯧꯒꯗꯧꯔꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯗꯅ ꯀꯔꯤ ꯍꯥꯏꯕ ꯆꯍꯤ ꯑꯃꯗꯤ ꯅꯪ ꯀꯅꯥꯁꯨ ꯎꯅꯗꯅ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯈꯟꯕ ꯑꯃꯗꯤ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯔꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯑꯩꯅ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯒꯤ ꯀꯧꯔꯛꯂꯦ ꯍꯥꯏꯔꯒ ꯑꯩ ꯃꯇꯝ ꯈꯔ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯕꯗꯤ ꯑꯩꯅ ꯁꯤꯜꯂꯛꯑꯒꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁꯤꯂꯩꯃ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯑꯣꯄꯔꯦꯁꯟꯒꯤ ꯅꯨꯃꯤꯠꯁꯨ ꯈꯔꯅꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯗ ꯃꯃꯥꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯃꯃꯥ ꯃꯅꯥꯎꯄꯤ ꯃꯧꯄꯥ ꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯜꯂꯦ ꯃꯥ ꯊꯕꯛꯀꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯃꯃꯥꯁꯨ ꯃꯆꯥꯗ ꯋꯥꯍꯪ ꯈꯔ ꯍꯪꯂꯝꯃꯕꯁꯨ ꯁꯤꯂꯩꯃꯅ ꯍꯩꯁꯤꯡꯅ ꯈꯨꯝꯈꯤꯕꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯀꯩꯐꯥꯅ ꯍꯥꯏꯔꯝꯕ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯂꯥꯛꯇꯨꯅ ꯌꯨꯝꯗꯨꯒꯤ ꯁꯣꯗꯣ ꯍꯥꯡꯗꯨꯅ ꯆꯪꯉꯛꯏ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯍꯩꯅꯗꯕꯗꯤ ꯈꯖꯤꯛ ꯐꯥꯎꯔꯤ ꯁꯅꯥꯊꯣꯏ ꯁꯤꯂꯩꯃ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯦꯅꯦꯁꯤꯒ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯕꯗ ꯅꯦꯅꯦꯗ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯌꯥꯝ ꯀꯣꯏꯅ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯅꯌꯨꯝꯅꯤ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯈꯔꯗꯤ ꯍꯥꯏꯒꯦ ꯅꯪꯅ ꯇꯧꯔꯤꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯗꯤ ꯀꯥ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯅꯦꯅꯦꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯁꯨꯝꯅ ꯁꯤꯂꯩꯃ ꯌꯨꯝꯗꯨꯗ ꯂꯩꯔꯛꯄ ꯍꯞꯇꯥ 2 ꯍꯥꯏꯔꯛꯂꯤ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯁꯥꯗꯣ ꯅꯤꯅ ꯇꯥꯖꯩ IVFꯇꯣ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕꯗ ꯃꯥꯏ ꯄꯥꯛꯂꯝꯗꯦ ꯁꯤꯂꯩꯃ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯁꯅꯥꯊꯣꯏ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ ꯅꯪ ꯅꯁꯥꯗꯣ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ 3ꯂꯛ ꯁꯨꯕꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯑꯍꯥꯟꯕ ꯊꯥ ꯈꯔꯗꯨꯗꯤ ꯁꯤꯂꯩꯃ ꯀꯔꯤꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯗꯗꯨꯅ ꯗ꯭ꯔꯤꯞ ꯀꯥꯞꯅꯔꯝꯃꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯖꯥꯠꯂꯣꯅꯤꯅꯦ ꯕꯥꯔꯨꯝꯗꯩ ꯃꯆꯤꯟ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯑꯒ ꯁꯤꯂꯩꯃꯅ ꯍꯥꯏꯔꯛꯄꯅꯤ ꯁꯦꯝ ꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯤ ꯆꯥꯎꯕꯅ ꯈꯨꯝꯃꯛꯏ ꯂꯣꯏꯅꯃꯛ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯆꯥꯕ ꯌꯥꯗꯕ ꯃꯅꯝ ꯍꯩꯅꯗꯕꯁꯦ ꯇꯧꯒꯜꯂꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯅꯨꯄꯤꯒꯤꯗ ꯇꯧꯈꯤ ꯅꯨꯄꯤꯒ ꯑꯣꯏꯗꯧꯔꯤ ꯖꯥꯠꯂꯥ ꯅꯦꯅꯦ ꯅꯨꯄꯥꯅ ꯐꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯉꯤ ꯅꯨꯄꯤ ꯄꯥꯝꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯗꯤꯅꯦ ꯅꯪꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤꯕꯅꯤ ꯅꯁꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯤꯒꯤꯗꯃꯛ ꯑꯁꯨꯛ ꯂꯨꯕ ꯊꯕꯛꯁꯤ ꯑꯩꯒꯤ ꯏꯃꯥ ꯂꯥꯌꯦꯡꯅꯕꯒꯤ ꯁꯦꯜ ꯂꯧꯔꯤꯁꯤꯗꯤꯅꯤꯅꯦ ꯅꯪꯒꯤ ꯀꯠꯊꯣꯛꯄꯁꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯃꯣꯏꯒꯤ ꯁꯦꯜꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯤꯂꯩꯃ ꯋꯥ ꯑꯣꯏꯅꯗꯤ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯇꯤꯚꯤ ꯀꯥꯗ ꯆꯪꯉꯒ
ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯕ꯭ꯔꯤꯀꯇꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯅꯤ ꯀꯩꯐꯥ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯉꯛꯄꯗꯣ ꯏꯌꯥꯝꯕꯣ ꯊꯕꯛꯇꯩ ꯍꯜꯂꯛꯑꯕꯣ ꯌꯥꯝ ꯉꯜꯂꯤꯅ ꯑꯃꯨꯛ ꯆꯠꯂꯨꯈꯤꯅꯤ ꯅꯁꯥ ꯈꯔ ꯉꯝꯂꯕꯣ ꯅꯪꯕꯣ ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯦꯅꯦꯗꯤ ꯁꯤꯂꯩꯃ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯅꯤꯡꯗ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏꯅꯤꯅ ꯁꯦꯡꯗꯣꯛꯅꯤ ꯍꯥꯏꯔꯝꯕꯅꯤ ꯀꯩꯐꯥ ꯆꯠꯀꯦ ꯇꯧꯕꯒ ꯏꯅꯝꯁꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯩꯒ ꯁꯛ ꯈꯪꯅꯍꯟꯒꯦ ꯍꯥꯏꯕꯅꯣ ꯏꯌꯥꯝꯕꯣ ꯁꯨꯝ ꯊꯦꯡꯊꯈ꯭ꯔꯒ ꯅꯪ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯤꯖꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯅꯣꯏꯅ ꯅꯝꯁꯤꯗꯣ ꯋꯥꯈꯜ ꯌꯥꯝꯗꯤ ꯄꯤꯗꯤ ꯅꯠꯇꯦꯗ ꯏꯌꯥꯝꯕꯨꯡꯅ ꯏꯅꯝꯁꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯝꯇ ꯐꯪꯉꯗꯤꯀꯣ ꯐꯒꯗꯧꯕꯅꯤ ꯐꯪꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯐꯪꯅꯤ ꯐꯪꯅꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯁꯤꯂꯩꯃ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯉꯛꯀ ꯅꯣꯟꯊꯔꯒ ꯐꯪꯕ ꯑꯣꯏꯖꯔꯒꯦ ꯀꯩꯐꯥ ꯅꯣꯛꯑꯒ ꯊꯣꯛꯈꯤ ꯁꯤꯂꯩꯃ ꯍꯟꯗꯛꯇꯤ ꯃꯥꯏꯊꯣꯡꯗꯣ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯃꯄꯥ ꯍꯥꯛꯇꯛꯇꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯃꯒꯨꯝ ꯇꯨꯀꯠꯆꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅꯝꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯁꯦꯡ ꯇꯁꯦꯡꯕ ꯃꯛꯇ꯭ꯔꯕ ꯊꯃꯣꯏ ꯄꯥꯟꯕꯁꯨ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯀꯩꯐꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯁꯤꯅꯁꯨꯅꯤ ꯁꯤꯂꯩꯃꯅ ꯃꯁꯥꯒꯤ ꯈꯜꯂꯛꯈꯤꯗꯕ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯌꯥꯔꯝꯗꯕꯗꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯌꯥꯝꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯥꯡꯅꯤ ꯑꯎ ꯑꯎꯕ ꯆꯥꯁꯤꯜꯂꯒꯦ ꯈꯜꯂꯛꯄꯤꯗꯨꯅꯤ ꯐ꯭ꯔꯤꯖꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯅꯥꯇꯩ ꯆꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯣ ꯄꯔꯁꯇꯨ ꯄꯥꯏꯈꯠꯂꯒ ꯃꯅꯤꯡꯗ ꯊꯕꯛ ꯅꯣꯝꯃꯤꯕꯤ ꯆꯥꯎꯕ ꯇꯥꯅꯕ ꯍꯥꯏꯔꯤ ꯅꯦꯅꯦ ꯑꯩ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯎꯒꯦ ꯆꯥꯎꯕ ꯇꯍꯥ ꯇꯍꯥ ꯆꯪꯉꯛꯇꯨꯅ ꯐꯤꯕꯝꯗꯨꯒ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯆꯠꯀꯦ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯌꯨ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯅꯦꯅꯦꯅꯗ ꯌꯥꯝꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯅꯨ ꯌꯨꯝꯗ ꯂꯩꯃꯟꯗꯅ ꯑꯩ ꯁꯤꯒꯗꯧꯔꯤ ꯌꯥꯗꯧꯔꯤꯔꯅꯦ ꯅꯪꯕꯣ ꯑꯩꯒ ꯆꯠꯁꯤꯔꯣ ꯏꯅꯛ ꯅꯛꯅ ꯂꯩꯔꯁꯤꯗ ꯑꯩꯁꯤꯕꯨ ꯑꯁꯣꯟꯕꯤ ꯑꯅꯥꯕꯤꯗꯨ ꯉꯥꯏꯈ꯭ꯔꯦ ꯄꯨꯀꯪꯕꯅꯤ ꯆꯥꯎꯕ ꯅꯣꯛꯑꯒ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯤꯂꯩꯃ ꯃꯥꯅ ꯍꯦꯛ ꯉꯝꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯇꯥꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯤ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯩ ꯔꯥ ꯌꯣꯜꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯄꯤ ꯑꯃꯁꯨ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏꯕ ꯃꯤꯠꯌꯦꯡꯗꯨꯗ ꯁꯤꯂꯩꯃ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯍꯩꯌꯣꯟꯕꯤꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯂꯧꯁꯤꯒꯦ ꯅꯦꯅꯦ ꯀꯣꯝꯂꯥꯒ ꯁꯦꯝꯒꯁꯦ ꯀꯦꯖꯤ ꯑꯃꯃꯝꯇ ꯂꯧꯒꯦ ꯄꯤꯒꯦ ꯄꯣꯠ ꯌꯣꯟꯕꯤꯗꯣ ꯅꯨꯄꯤ ꯑꯃꯗꯨꯗ ꯑꯃꯨꯛ ꯍꯪꯈꯤ ꯁꯅꯥ ꯅꯪꯗꯤ ꯀꯔꯤ ꯂꯧꯅꯤ ꯅꯦꯅꯦ ꯑꯪꯒꯨꯔꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯁꯤꯂꯩꯃꯁꯨ ꯀꯩꯐꯥ ꯑꯪꯒꯨꯔ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯣꯛꯂꯛꯄꯁꯤ ꯈꯪꯂꯕꯁꯨ ꯁꯥꯎꯗꯅꯕ ꯂꯩꯒꯦ ꯈꯜꯂꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯑꯩꯁꯨ ꯑꯪꯒꯨꯔꯗꯣ ꯀꯦꯖꯤ ꯑꯃꯇ ꯄꯤꯌꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯣ ꯌꯥꯝ ꯄꯥꯝꯕꯅꯤ ꯁꯤꯂꯩꯃ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯉꯥꯡꯊꯣꯛꯂꯨꯔꯒ ꯀꯔꯤꯒꯤ ꯍꯥꯏꯔꯨꯕꯅꯣ ꯑꯃꯨꯛ ꯈꯜꯂꯛꯏ ꯅꯨꯄꯤ ꯑꯃꯗꯣ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯣ ꯈꯪꯉꯁꯨ ꯈꯪꯖꯤꯟꯅꯗ ꯅꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯂꯦꯞꯂꯤ ꯍꯩꯌꯣꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯄꯤꯒꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯔꯥꯏꯗꯩꯅꯣ ꯅꯍꯥꯟꯈꯩ ꯎꯗꯦ ꯁꯤꯂꯩꯃ ꯃꯊꯟꯇ ꯈꯜꯂꯤ ꯌꯥꯝ ꯉꯥꯡꯅꯤꯡꯈꯣꯕ ꯀꯔꯤ ꯁꯥꯔꯦ ꯈꯨꯝꯃꯣꯗꯅ ꯁ꯭ꯋꯥꯏꯗꯩꯅꯦ ꯅꯍꯥꯟꯈꯩ ꯃꯄꯥꯟꯀꯌꯥ ꯊꯣꯛꯇꯕ ꯍꯣꯏꯅꯦ ꯊꯥꯕꯨ ꯀꯌꯥ ꯍꯥꯏꯔꯛꯏꯅꯣ ꯊꯥ 3 ꯍꯥꯏꯔꯛꯏ ꯄꯪꯆꯠ ꯆꯠꯊꯣꯛꯀꯅꯨ ꯁꯣꯏ ꯂꯥꯛꯀꯅꯤ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯣ ꯁꯤꯂꯩꯃ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤꯗꯤ ꯑꯣꯏꯗꯕ ꯂꯟꯅꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯨꯗ꯭ꯔꯕꯗꯤ ꯐꯖꯔꯣꯏ ꯈꯜꯂꯗꯨꯅ ꯍꯣꯏꯅꯦ ꯁꯦ ꯌꯦꯡꯗꯅ ꯆꯠꯂꯨꯀꯣ ꯁꯤꯂꯩꯃ ꯈꯖꯤꯡ ꯅꯣꯛꯑꯝꯃꯒ ꯑꯗꯨꯝ ꯂꯥꯛꯂꯤ ꯀꯅꯥꯅꯕꯨ ꯍꯥꯏꯗꯅ ꯈꯪꯂꯤꯕꯅꯣ ꯅꯨꯄꯥꯗꯣ ꯅꯥꯀꯟ ꯑꯣꯏꯌꯦꯠ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ ꯁꯤꯂꯩꯃ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯪꯅ ꯃꯤꯁꯣꯔꯤ ꯁꯤꯂꯩꯃ ꯁꯥꯎꯒꯟꯗꯕ ꯃꯤꯒꯤ ꯈꯣꯟꯊꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯣ ꯄꯥꯏꯊꯣꯡꯗ ꯈꯖꯤꯛ ꯅꯣꯛꯁꯤꯟꯅꯔꯒ ꯆꯪꯁꯤꯜꯂꯛꯏ ꯌꯥꯝꯕꯨꯡ ꯅꯦꯅꯦꯅ ꯍꯥꯏꯔꯛꯏꯔꯣ ꯀꯩꯐꯥ ꯃꯃꯤꯠꯇꯣ ꯈꯨꯖꯟꯗꯅ ꯌꯦꯡꯉꯛꯏ ꯑꯪꯒꯨꯔ ꯍꯥꯞꯄ ꯈꯥꯎꯗ ꯎꯜꯂꯒ ꯇꯨ ꯁꯤ ꯂꯩꯔꯨꯕꯅꯦꯕ
Kadargi Borazabi Angang, Law. Jet Bahoravani, Kaifana, Manning on Toktuni Yang Baduda. Kaidarage. Kishutodi, Chashiro. I Barakadano. Sikaxibo, a Sumpaizagi. A Kishilori. As I hide in a Kaifana Waina, Pibiduna Changi. Irins and a Leo. Shidati, Punctures at Tokan. Yambo, Nang Saubro. I matung the Jetlery. Saudi is Saudi. I say, Sosti Buza Machato Lebani, Chalukigi. Handamuka, Namanaba Mayamna, Angangi Wapalakpada, Yambung, Sumaina Kumjalamo. I say Guidana, Sosti Baton, La Adonina. Hoine, Kumum Dare. Silayman no ogly howie. Ihe, Yahi getting a hide of one high outred that we say. Hoida, hang them hierarchy. But hangi ayukni, breakfast Chana, kay father phone dawi. Hello, Yambong. Hello, Kidore. Came tawdi. Ngarang hagitauranga, wa mahayaudre. Ngasido, check up tabani. Lishlagaleramo. Ayla kan hiragi. Hoy, ado. Wadaloy benangdi, patkaki. Kidarazano. Inamsiga, saunarajala. Kidore. Yambongdo, inamsiga saunarabra kangdi, phone kakri. Aina maram oiraga. Saunaramoida. Silayma Matanta, Mabukninda, Wakanda Kanjali. Pung Taramatay Mutarakan, Kaifana phone tarotuna Yaisnagi clean to the oina check up lakmini. Kaifa, Sana Thoise, Masase, Karason Benina, Aigi Nax the Tamaga, Pazna Yang Bapami. Sida Nangari Kale. Aigidi, Sinafani Haduda, Luniari. Namid Humni Mukimatunda, Tenbiro. Pisanama, Disaster Boga Hiragi. Pani. Asana Mayumda Mohalak Mini. Lambidani. Yambong. Inam Sidandi, Warisi Haudo Oba. Haudo tree. Karam Kanda Haideba. Pagi day, Parakdana Rakaniko. Hiradoni. Silay Malambiram the Oina, on Senduna, Tongduna Lagli. Mayam Jangakbado, Nahan Kagum Nato Quidre. Ma, Wakala Makale Habagum. Tamin Pamdunale. Jawuna Hai May glass them up, Poraktuna, Masu, Nakanda the Fame. Kari Hiragi. Dr. Yasnagi Manakta, Madame Kara Amo, Laina Bahari. Jawado, Mangakta Mangnami. Namid Humni Muki, Matungni, Yasnagi clean to the light. Ay, Dr. Gawari Sharpigiko. Asi Haramaga Toki. Silaymado, November 9 Papaloy Dabado, Hang Doctor Papa Makasate. Ni Chabagalay Minaro, Awat Pamalepada, Fondoro. Haying Lakadrayambong Yengi Mongama Tabak Sandradi, Lactrasiida. Kaifa Sumayam the Hanaba Tokri. Silayma Mapugda, Tapnananda Nahayawi. Is that why? Nang so hayang why? Nangi Papa Gumba Oyuga. Nabibu Lunazana Ikai Kumnabiu. Mana Harido Kangbagum, Kaurapanada, Slemanoga, Maramoi Jadi. Habda Mamohari, Kaifana Laktaba. Karigita Magdalaktriban Haibaso, Kangda. Kanada Hangnisu Kangda, Selema, Angangi Moja, Katana Londonale. Chow the Changak Tunahiri. Ibia Mayangoy Sanado, Yum Tadogas at Krena. Yangoy sana hay say, Inam Sinatro. Hoine. Karige. Aiga Yambungagi Marise, Lana Kankrenatra. I was a kidoni. Karai is at Bazano, Mapam the Larijalo. Mapam the Susati, Lag de Hai. Adu de Karai de Jaliba. Kaifachanga Pudu Ubada, Shilayma, Saksalaga. Yambung. Inam Sigi, Pau Fangaba. Pangde. Si Tokani Haina Kaifado Muktoki Wallet Hundo Ambaduda Yambong Wallet Lehori Kaifachat Ambadule on Tori Photo of Mahapidu Bada Yambong Napisi Kanano Nanam Sine Karaidano Aina Ukibadaba Ah, I Nixingly No Maina Kitel Tobanamito
ꯑꯗꯨꯗ ꯊꯦꯡꯅꯕꯅꯤ ꯃꯥꯅꯤ ꯏꯅꯝꯁꯤꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥ ꯃꯥꯟꯕ ꯑꯃ ꯎꯈꯤꯕꯗꯣ ꯇꯁꯦꯡꯕ ꯑꯣꯏꯔꯦ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ ꯑꯩꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯁꯥꯎꯔꯕꯣ ꯀꯩꯐꯥꯅ ꯀꯞꯄꯗ ꯎꯕꯗ ꯁꯂꯩꯃꯁꯨ ꯃꯊꯟꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯖꯤꯜꯂꯨꯅꯤꯁꯨ ꯈꯪꯗ ꯃꯥ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯩꯐꯥ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯆꯠꯈꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨꯀꯣ ꯊꯥ 3ꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯥꯡꯒꯣꯟꯗ ꯊꯝꯃꯤꯕ ꯒꯝꯂꯥꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯣ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩꯗꯅꯤ ꯀꯩꯐꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯁꯂꯩꯃ ꯊꯤꯟꯊꯗꯅ ꯑꯣꯛꯈꯠꯂꯤ ꯁꯅꯥꯊꯣꯏ ꯅꯅꯝꯁꯤ ꯐꯪꯉꯤ ꯍꯥ ꯌꯥꯝꯕꯨꯡꯒ ꯎꯅꯔꯕꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕꯣ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯉꯥꯏꯈꯣ ꯁꯣꯔ ꯑꯝꯇ ꯍꯣꯟꯊꯈꯣ ꯍꯌꯦꯡ ꯉꯟꯅ ꯎꯅꯔꯒ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯅ ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯔꯒ ꯉꯁꯤ ꯂꯦꯛꯇꯧꯔꯦ ꯈꯔꯗꯤ ꯋꯥꯕ ꯇꯥꯕꯅꯤ ꯍꯣꯏ ꯍꯦ ꯍꯩꯅꯨ ꯑꯁꯨꯝꯅ ꯐꯣꯟꯗꯣ ꯊꯝꯅꯔꯦ ꯀꯨꯏꯔꯕꯅꯤ ꯀꯩꯐꯥꯅ ꯑꯍꯤꯡꯕꯒꯨꯝꯅ ꯋꯥ ꯉꯥꯡꯂꯛꯈꯤꯗꯕ ꯃꯆꯥ ꯎꯔꯅꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯝꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯐꯝ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯔꯤ ꯁꯤꯂꯩꯃꯁꯨ ꯊꯥ ꯁꯨꯖꯜꯂꯛꯑꯕꯅꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯤ ꯍꯥꯏꯅꯔꯕꯅꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯁꯤꯂꯩꯃꯅ ꯅꯣꯕꯦꯜ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯋꯥꯇꯔ ꯕ꯭ꯔꯦꯛ ꯇꯧꯔꯛꯄꯗꯣ ꯊꯨꯅ ꯆꯥꯎꯕꯗ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯅꯔꯁ ꯀꯧꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯑꯃꯗ ꯄꯨꯔꯛꯂꯤ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯇꯨꯅ ꯇꯧꯕꯗ ꯇꯥꯔꯦ ꯁꯤꯂꯩꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯌꯥꯝꯕꯨꯡꯒ ꯏꯅꯝꯁꯤꯒ ꯀꯧꯕꯤꯌꯨ ꯌꯧꯔꯛꯑꯅꯤꯌꯦ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯃ ꯑꯃꯨꯛ ꯀꯞꯄꯛꯄꯗꯨꯗ ꯁꯤꯂꯩꯃ ꯒ꯭ꯌꯥꯟ ꯄꯨꯔꯥ ꯃꯥꯡꯕꯗꯤ ꯅꯠꯇꯕꯅꯤꯅ ꯌꯦꯡꯉꯛꯏ ꯁꯅꯥꯊꯣꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇ 2 ꯐꯪꯂꯤꯗꯨ ꯁꯤꯂꯩꯃ ꯑꯉꯥꯡ ꯑꯅꯤꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯁꯨꯝꯅ ꯅꯤꯡꯊꯥꯅ ꯌꯣꯝꯃꯕ ꯊꯋꯥꯏ ꯑꯅꯤꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯤꯂꯩꯃ ꯄꯦꯟꯖꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯀꯥꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯁꯅꯥꯊꯣꯏ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯃꯛꯏ ꯆꯥꯎꯕꯅ ꯇꯧꯗꯨꯅ ꯇꯞꯅ ꯐꯝꯍꯜꯂꯤ ꯑꯉꯥꯡ ꯄꯝꯗꯨꯅ ꯂꯩꯔꯤꯕꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯛꯑꯒ ꯁꯤꯂꯩꯃꯗ ꯑꯉꯥꯡꯗꯣ ꯄꯝꯍꯜꯂꯤ ꯅꯪꯒꯤ ꯍꯛꯅꯤ ꯄꯝꯃꯨꯁꯦ ꯑꯃꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯂꯧꯗꯨꯅ ꯄꯝꯃꯒ ꯇ꯭ꯋꯤꯟꯁꯅꯦ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯗꯦ ꯃꯁꯥ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯣ ꯌꯥꯏꯁꯅꯥꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯑꯃꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕꯗ ꯎꯗ꯭ꯔꯤꯕꯗꯣ ꯑꯁꯤꯒꯨꯝꯕꯁꯦ ꯍꯦꯛ ꯍꯦꯛ ꯊꯣꯛꯄ ꯌꯥꯎꯏ ꯂꯥꯏꯕꯛ ꯐꯕꯅ ꯑꯉꯥꯡꯗ ꯑꯀꯥꯏꯕꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯃꯍꯩ ꯍꯔꯥꯎꯅꯔꯦ ꯁꯤꯂꯩꯃ ꯃꯇꯝꯕꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯆꯥꯗꯨꯒꯤ ꯄꯤꯛꯂꯤꯕ ꯅꯥꯇꯣꯟꯗꯨꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨꯗ ꯑꯃꯨꯛ ꯅꯥꯟꯗꯨꯅ ꯁꯥꯟꯅꯩ ꯌꯥꯝꯕꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯅꯤꯖꯒꯦ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯌꯦꯡ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯎꯅꯕ ꯂꯥꯛꯄꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯣ ꯑꯩ ꯑꯇꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯣꯏꯅ ꯃꯃꯥ ꯑꯃꯅ ꯃꯆꯥꯁꯤꯡ ꯎꯅꯕ ꯂꯥꯛꯄꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯪꯒꯤꯗꯃꯛꯇꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯅꯝꯁꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯤꯂꯩꯃ ꯄꯥꯛꯂꯕ ꯆꯥꯎꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯐꯝꯂꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯄꯥꯟꯗꯣ ꯃꯉꯥꯎ ꯊꯤꯕ ꯃꯥꯂꯪꯕ ꯃꯥꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯎꯈꯤꯕꯗꯨ ꯎꯔꯒ ꯃꯊꯟꯇ ꯁꯣꯟꯖꯩ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝꯗ ꯃꯥꯏꯀꯩ ꯈꯪꯗ ꯄꯥꯂꯩꯐꯝ ꯂꯩꯇ ꯄꯥꯏꯈ꯭ꯔꯕ ꯇꯦꯔꯥ ꯃꯄꯥꯜꯒꯨꯝꯅ ꯂꯩꯇꯥꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯐꯥꯖꯤꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯕꯨꯡ ꯋꯥꯔꯤ ꯑꯁꯤ ꯏꯔꯥꯅꯤ ꯅꯔꯥꯜꯅꯤꯒꯤ ꯁꯔꯣꯒꯦꯠ ꯃꯥꯗꯔꯗꯨꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯇ ꯏꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ